Assam Rafflesna haukiba numita Manipurga Myanmarga gilonabada thokiba thaudokdagi fadana pukraba aina thingkraba lalholof Pripak Progi Kadar ama Kaksing District Police ta khutsinarkre hariba miyai adu lalholof adugi masana masabu Sergeant Major ni haizaba Robert Laldam Kawihari Mahak 𝗔𝗓𝗏 District ki Saikotagini miyai adu Myanmar People's Defence Force PDF amadi kuki National Front KNFB gi apunba yawolof Kangbu amaga punna khutthoknabagi thaudokdagi fakibani hari Assam Raffles ki maikedagi fongdorakpada mahak Myanmar gi khunja singna sinarakibani miyai adudagi 𝗔𝗓𝗡𝗔 rifle ama fakatpa ngamkre amadi makhatana report amagi matung inna mahak listingani taranipan dagi Pripak Progi chairman Paliba amasung captain oina Bavu alias Gulugi lamjing makhada yawolufta yaurakibani hari amarom dasu October 19 gi thaudok adumak tagi aina thingkraba lalholof PLA gi kader ani amasu fabangam khre hari hariba miyoi ani adu ningombam Priyo Singh 𝗔𝗓𝗡𝗡𝗔 amasung Saikhom Devjit Singh 𝗔𝗓𝗡𝗡𝗡𝗔 ni hari Assam Rafflesna haukiba numita Manipurga Myanmarga gilonabada thokiba thaudokdagi fadana pukraba aina thingkraba lalholof Pripak Progi Kadar ama Kaksing District Police ta khutsinarkre hariba miyai adu lalholof adugi masana masabu Sergeant Major ni haizaba Robert Laldam Kawihari Mahak 𝗔𝗓𝗏 District ki Saikotagini miyai adu Myanmar People's Defence Force PDF amadi kuki National Front KNFB gi apunba yawolof Kangbu amaga punna khutthoknabagi thaudokdagi fakibani hari Assam Raffles ki maikedagi fongdorakpada mahak Myanmar gi khunja singna sinarakibani miyai adudagi 𝗔𝗓𝗡𝗔 rifle ama fakatpa ngamkre amadi makhatana report amagi matung inna mahak listingani taranipan dagi Pripak Progi chairman Paliba amasung captain oina Bavu alias Gulugi lamjing makhada yawolufta yaurakibani hari amarom dasu October 19 gi thaudok adumak tagi aina thingkraba lalholof PLA gi kader ani amasu fabangam khre hari hariba miyoi ani adu ningombam Priyo Singh 𝗔𝗓𝗡𝗡𝗡𝗔 amasung Saikhom Devjit Singh 𝗔𝗓𝗡𝗡𝗡𝗔 ni hari